ngasi phongkiba tongan manipuri si phongsingdiki maruibi pausing myamna thamjagi ahanbada sanalaiba pausidi lakusaraga employee sing social media group ta yauduna balenga na khankhre leba ki mayek to wangang ba group singna yarom lagadi action logani lenga ki makara thabak toriba officials in Facebook WhatsApp amasum atai Search group ta yauribisingna August 12 numidang wairam pung taruk phawb ki manungda toktrabdi disciplinary action lakhatkani haina Manipur lenga ki special secretary home Haisgyan Prakash na thadorakpa sirol amana khangalakli thokibo official memory na maduda pallibo wafam de Facebook WhatsApp amasum atai Search group sing yauna formal amasum informal oiba social media platform kyana tokhai tabi yokhal chen leba ki mayukta leiba state ki mayukta kunai si ki mayukta furu kanglup naibam sum tokhai tabi wapam de yumpa moiba state sigi law amasum order loina ingna tapna leidiba kunai si da sarang na bathon ba yaba thabak kya sathaba thengnare hari group sing sigi members sing na makhoi gi agenda sing adu sandokna ba masum miyam da yahunana ba aran bi paw sing sandokpa Furuk masil gi irang thowan ba yaba wafam sing video singi kuthang na sandokpa loinana asigumba public domain da leitaba aran bi paw kya sandokpa sijinari amaramda asigumba group sing asida lenga ki senior official sing yaun official kaya masa khangna natragana khangdana yaukshinduna hakthengna natragana nakoinana tokhai tab leba ki mayokta state ki mayokta khunai gi mayokta amasung Khaibok tabagi wokal sandokpagi thabakta saruk yabagi paulairi lenga ki employee amana tawfam thoktabada makoina sigumba platform singa dure saruk yasinba sharing tawba comment pibna singba sathare haiba khangle asigumba thaba asida lenga ki official singna yauksinba haibisi all India service conduct rule 1968 ki rule number 5 amsum 7 gi manungda manatragana animak punna khungawnabani Loinana Central Civil Service Conduct Rules 1964 ki rule number 59 amasum 11 piriba kanglon sing khungawnabani Loinana disciplinary action phangpham thu ihari maramasina lenga ki official sing asigumba group singi member oina leiriba singna laklibo August 12 ki numidang wairam pung taruk phawgi manungda group sing asidagi tokna pakhangan baga loinana karigumba toktrabadi mari leinaba logi matungina disciplinary action lokhatkani haina supali atopa pawmadana India ki masu ohunge firal Manipur lenga na miyam na yenthokre mahairoi natabana mahairoi sharaga irang sagatpadi sungayaroi se minister India na ningtam kiba sai humdraga mga mapung farakbaga mari lainan azadi ka amrit mawasa ki sarwa moina lebak sin matuna pangthok padari bahar gar tiranga tharomga mari lainana lenga ki loisang masum employee singi yumda yumgada ba firal lenga na yenthokre mahairoi natabana mahairoi sharaga irang sagatpadi Manipur sungyayaroi hands minister en berena phongdokre ahanba Manipur Rifles ki parade ground pangthok kiba firal yenthokpagi thoram minister en berena hai aikoi khudimangna nation gi wakal hana khanbatai imaleba ki tama aikhoina kathokpaga loinana thabak tawbatai hargar tiranga thoramasi ga mari lainana lakliba August 13 digi 15 phawba yumthong khuding amasum lenga ki loisang khudimakta masu ohum gi national flag asi singkhatuna ikai khumna bolasi Manipur yamna piklabasu employee masing lising maudraga manga asigi manungda lising marfuga manga romna thabak tawraga lairi employee sing asi lenga ki thabak tawbatai employee sing na leba nungsiraba ka thoknaba thamoi senglabadi lamdamasi irang lairoi lenga ki thabak tawriba singna aruna thuki thabak tawrabadi yaroi oidana lenga ki tolop saba masum yektana kanglup amada insillaga irang sagalabadi leba asi ingta taptaba purak ngamloi lenga ki thabak tawrabadi India ki damak amasum Manipur ki damak thabak tawbiyo employee singna civil society natragana mahiroi look ki thabak tawge hairabadi lenga ki thabak thadokbiyo thabak thadolaga bot lep kira civil society da yawgira tawbiyo lenga ki thabak tawsillaga mi phami yawsillaga lenga ki arun athokpanamak khangdolaga lal hawgudoriba kangbo aduda tamsilabadi karamna ingta tapthaba purakani lenga ki thabak tawragana lenga ki lepiro amagamaga into insin tawge hairabadi lenga ki thabak thadolaga adugumba adur yawbiro Manipur inghansi hairabadi mahiroi natabana mahiroi gi lup lingba si tokpiro school college tamliba mahiroi sing university tamliba mahiroi singna mahiroi lup ki lusing bu oina leiba yagani madunatana bot lemningba bot ka hawdaba kyana mahiroi sharaga irang sagatpadi Manipur de yaroi bot ka hawdaba kangbu punsilaga mahiroi gi mingda lakani amagi mingda lakani lenga asi makhoi gi sanafam dungaire
ꯃꯁꯤꯗꯤ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯇꯧꯁꯤ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇꯥꯏ ꯂꯝꯕꯤ ꯊꯣꯡ ꯁꯦꯝꯕ ꯃꯇꯝꯗ ꯀꯠꯊꯣꯛꯄ ꯇꯝꯕ ꯇꯥꯏ ꯑꯃꯁꯨꯡ ꯂꯝꯕꯤ ꯁꯦꯝꯅꯕ ꯂꯝ ꯂꯧꯁꯤꯟꯕꯗꯅ ꯀꯝꯄꯦꯟꯁꯦꯁꯟ ꯇꯥꯟꯕꯁꯤ ꯇꯣꯛꯂꯒ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇꯥꯏ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔꯅ ꯗꯤꯜꯂꯤꯗ ꯆꯠꯂꯒ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯔꯣꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟड हाईवेज नितिन गडकरी उनबा मतमदा मणिपुर की लंबी सेमनब लैंड कम्पेंसेशन पीनबा हायरकपा पुनमक लोइना कक्थटलगनी हायरकपा मतमदा इकायबा फावी अखोई पुनमा सि इंडियन अमा ओइना चाकथोकसबा फावी इंडिया की मियोय क्याना काथोकपगा लोइना थवाइना पोंथा पिखिबनी मावना इंडिया की निंगतम गाकनबो होनबदा थवाइना पोंथा पिखरबा मियोयसिन इकाय खुमनबु उत्पगी मुहत्ता लोइलम संदोकपा लाखिबा मियोयसिन ओइना इकाय खुमनबु उलगा लेरे प्राइम मिनिस्टर नरेंद्र मोदी ने पुवारी सुमथोक्तुना मिखा पोनबगी वखल कावहलगा निंगतमगी महाव तमहलंबा अथौबसिंगबु इकाय खुमनबु उलगा लाखिबने हाकि लेबासिना निंगतम फंगिबसे 35 मापुंग फरकप निंगसिंग थरंग मरी लेनना ऑगस्ट 19 दगी 35 फावबा लेबासिगे अतै मफमसिंगदा पांगथोकनबगुमना मणिपुरदसु युमथोंग खुदिंगदा फिराल थेटनबा थोरांग तौरी इंडिया की निंगतम फंगनब होनबदा नेताजी सुभाष चंद्र बोस न लौखिबा थौदांग कावबा यारोय काश्मीर कॉन्स्टिट्यूशन अनि फिराल अनि लेबिगी मयुक्ता डॉक्टर श्यामा प्रसाद मुखर्जी ने सबसाना लौखिबनी प्राइम मिनिस्टर नरेंद्र मोदी ने मधु पुथोकपनी हाइखि हाइरिब नुमित हुमनी एसिदा युमथोंग खुदिंग लैंगा की ऑफिस खुदिमक्ता फिराल सिंगतुना लेबासगी निंगतमबु इकाय खुमनरसि हौलग्रिब आंगांसिंगदा लेबाक निंगबा अथौबसिंगी मरमदा खंगन मथौ ताई अपुनबा इंडिया अमगिदमक लेमिनारसि इशू मसा मसा लैरिबसिंग असि वरि सानारगा वरोसिन पुरना बोनसि प्रोजेक्ट मयाम सेमगतनबा गाइदुना लैरि चीफ मिनिस्टर हाई लेंगा सिना डिस्ट्रिक्ट खुदिमक्ता लुपा करोड़ 10 संगबा यूथ employment center amamam saganaba tharang leire lukhrabi singi leifam mafam mari manga da saduna mafam atuda workshet sabak loinana hingnaba lambi pibiduna kunai sida ikai kunaba loinana hinganana bo hona basangi lenga ki employee singi su phangpham to pukudong saba punamak pina bo hona reki tharamadu minister department singi makok thongbu official singna masu ohunge national flag sing kusinaki atopa paw madana asunggi blockade matam kharagi tokre All Tribals Students Unions Manipur Asungi Thaumising Fazin Kiba Madi ADC Bill Gi Matang Asum Sathara Kiba Matam Kaktabe Economic Blockade Ngasi Official Winner Shinkre Asumgi Department of Information and Publicity na Thadrakwa Several Hai Blockade Asina Mara Moidun Miamna Piribasa King Singa Sigi Yenglaga Matam Kragi Oina Handokpani Blockade na Handolabasu Ate Etopa Democratic Web Kongan Kya Lepalatana Sanction Higani Hill Areas Committee na recommend tarokiba ADC Bill 2021 si House ta pukhotna bagi wapum lenga ka hokiba kumza English ngani ka kungani thuki November kunga mangada asumga yana sirol puyak pinakibadu lenga na athubuda thabak thon thokadabani asumna sangchilakba khongjang sina sokatpagi damak federating unit singbusu thagatpa phongdorakli amaromdana lupa crore taruk henbagi sana fare lupa crore taruk henbagi mamalwagi da sana kilogram Taragamathoi point 454 ga kona na miyema custom division impal gi anti smuggling team na ngarang thamna pokpi area dagi fare custom division impal gi pauna ha yamlaba sana ga kona na faraba miyedi gi maming wahidur rahman si yang khai mata apokpa habibur rahman kawi thawal district ki lilong haurai bi me lekai dagi ni thamna pokpi area da yamlaba sana puthok pusin tawgudori haiba akangba paw ma phangmodagi custom division impal gi anti smuggling gi team ngarang mafam adura sangchinduna lambi de satok chasin tawba gari sing freaking seeking tokhi sayak tuda passenger ani tonglaga lakpa registration number yawdubu utmasugi eco benama khamlaga sek tokhi adubu khudakta kariguma amata phangma ngamdabadagi makhatana sek tawnaba passenger ani eduga konana driver oriba rahidu rahaman ga konana gari edu custom division imphal ga office ta puraklaba matung ngasi makhatana thibu masathabada gari edugi manungda sana biscuit humfuga mapan puna kilogram Taraga Matoiga point Samriga Yankaga Maria the Law Laga Yoroma Tingnavigi Wahidu Rahaman Bupavani Parabasana Madi Gariedugi Mamal Yauraga Puna Kuror Taruka Lak Aniga Lising Maugdraka Taruka Satruka Nifuga Mari Oigani Swahili Paraba Miedigi Mata Custom Division in Palna Kesam locally Swahili Atopa Pamadana Congress ki rally na Tinglaga BJP na Sathanbigi Munakre Manipur Pradesh Congress Committee MPCC na sinduna Bisnupur District Azadi ka Gaurav Yatra ga mari Leina pangthokpa khongsa na police na thingki ba masum sapmanaba matamna BJP gi timamana bike rally lakpadana thingki dabagi matangna Congress workers singa police ka munakre
Moirang the Labor INE complex the Congress Party losing missing Laikat and Ikaikun Labamatung Kongsat the Horaki. Oinam Power Kong Sakada Bokong Saraduna Ningta Kong Hong Kong Europe the Bisnupur District Police ki SP na lusungba masing yamlaba police kangpu amana thinki tanza the BJYM gi masing yamlaba thawmi sing na Impal Makai gi Moirang Makai tamna white rally malaki Congress ki rally satpana thinglaga BJP gi kangpu na satpadana thingba pidri biskali gi no haina police ka sinda pawdana rakhi Congress ki di rally satpa yabi ki ayaba se yaude duga BJP ki kangpu sidi authority na rally satna bi ayaba pi haina police na phungdokhi adobo Congress workers sing na makhoi gi su permission pibinaba si thai adobo ayaba pirakhi haina wakatki madugi tungda police na khongna satpadi yararoi gari doina satpiro hairakpadigi khongsat adu lusinki Congress workers singi khongsat aduga mari leinana MPCC ki president K Mega Chandrana haiki BJP na India da enganglakpadigi post gi mamal kahena wongkhalakpa amadi pupu thangma ngamloidaba tax lori basida waraba miya misam gidama amadi thabak phangdaba na role singi Congress party na leptuna lanthingnaga ne haina supongdoki Atopa Pamana, Yumdi Mapan thoktana Machin Maopa Leina kayaga Loinana Leiramba Thengnare. Rabi Takelambam Thobal district ki manung changba Wangzing Wangkai the Labor Machin Maopa Takelambam Soro Elias Soro Doni say humfu madi Mapanupa Suba say Nifuganipana say Kayagi Mamandagi Yumdi Mapan thoktana Yamna Pibam Sadaba Moamada Leina kayaga Loinana Leiramba Thengnare. Mapan Thokraga miyam tinnaraga phataba chinjak sasilakadra khandano Maopa nupa Subasti masena mapan thoandaba masena thabak salabasu yumgi thonglon chinduna thamlamba maramna masa makoi khujin amata kaktana leirambadagi ngasidi Social and Cultural Development Center SOCDEC Wangsing Wangkai members singna masang kaktat piduna imung adugi phibam yingsin bawkre Mapa madura satuna Machin Maopa ani amadi club ki miyoi sing unarubada Machin Maopa ani gi hingnabagi dama koisa satuna honazaramba masi takelambam Soro Elai Soro Doni ngasidi mina amakaktang narakpada penaraba Leina sing kidney liver amadi tungan Leina kayaga Loinana phamungda lehabu thengnarakhi WT na singba asapo sing apang sadana Machin Maopa na anab khangduna phibam sadana leirambadu ngasidigi nimit marini mangani gi mamangdagi Machin Maopa ni gi ayuk amasum numidangi sana pasak sing club ki members sing na pali khaidokna duna pija pithak tawduna leiri SOCDEC club ki president Thongam Rosen hai imung sigi leiramdiba phibam asida club na su yum sigi akoibigi amot pasing sengdokle Thongal Thopam Leiramdaba Sing Semsele, Masi Sig Anabigi Piba Masisu Yamna Suction Leiramadi, Club no Hospital Puduna, laying Baure, Matok Daba tasting so Ayaman Loina Tawolore, Adumapu Maki, Homoglobingi, Sang Yam name Leiramana, Maramoraga E. Captragadi, Hidak Tabangam Loy Herapadi Club ki members sing na EP Duno Capna Patarans Tawolore. Machin Maopa ani na piklingai da makhoi gi atopa makhoi gi apopi lekidre masida sunatana EBI kobi makhoi gi masi amasung asidagi sai kunga mangarong gi mamang da lekidre haujik lehoriba soro amadi Subas makhoi ani hanadagi kokiweba anabas lerakhi kokiweba problem leitaba si makhoi gi lekidraba masi EBI khaktani maki maigi thaksu BA phawba tamlakhi makhoi gi imungi miyoi sing mathang leikidaba sidagi Machin Maopa gi wakhal hena sukchen gi ba amadi miyam marakta puningdaba masum mayam asina ngasi phawba Machin Maopa na mapan thoktana yamna wana khangamani haujikti yamna kana naduna anabasu yoroklabani Machin Maopa ani de hen awabasu oire hena ngaklibidi haujik phamungda naraduna leiriba soregi manaunupi Lando Kobi Amadi Mayum Pankre, Adumapu Kadai the Mayum Panmano, Kadai the Labano Hiba, Machin Maopa in a Kangamdre, Club Kimui Su Kadai the Mayum Palibano Hiba Tipam Kangre, Makogi Marimata Sing Su, Kadai the Kanakana Labano Hiba Amata Kangre, Pau Sitara of the Amuktan Laktuna is now Unabi Hari. Amasulam the Masongi Miam Social Kaktagi, Natana, Club Puamadi Machin Maopa Nibumating Pambu, Miam na Club the Wakal Tona Pibu. Yamna wana hingliba imung asina amuktang masamarom dom hingzaba ngamnaba wakalok sing PBU haidi henesu paushna makatana sa phongdorakli makasa tharakpo oina hoyalan pau poksi digi topa pau khra lokachagi NDA ga setnaraba Nitish Kumar se minister oina huasaklokre Manipur gi JDU gi MLA taru Bihar paisingkre se minister Biren gi lengak sogotpa to kadori BJP na lusung ba National Democratic Alliance NDA ga
पुनः चटमिनरंबा बिहार की चीफ मिनिस्टर नीतीश कुमार ngarang NDA ga सेना खाइनरबा मतुंग चीफ मिनिस्टर फमदगी पोथाखरबा मतुंग ngarangmak mahna RJD कांग्रेस अमसुम इंडिपेंडेंस अमा यावना लेफ्ट पार्टी सिंगा पुनः सेमकिबा अशोक अलायंस अमदसु माकपु येनादना लीडर खनबदगी गवर्नर दा अनौब लेंगा अमामुक नौना सेमनबगी क्लेम तौखिबगा इरोइनना ngasi amuana makpu bihar ki chief minister oina wasak lokre duga nauna punna chapminaragla rashtriya janata dal RJD gi lusingba Tejaswi Yadavna deputy chief minister oina wasak lokre Bihar oiragliba political gi ahongba sigi mami yamna sauna taraduna hokiba Manipur gi 12 suba assembly election MLA taruk karakhiba JDU Manipur state ki maikei digi su makoina BJP gi chief minister N Birena lusingba laingakta sagolakhiba adu toklaba yabagi phibam daire Bihar BJP amasung JDU ani gi apun belenga ama semna Nitish Kumar chief minister oiduna lakraba matung Maharashtra da lairiba ruling MLA sina BJP ga loktumnaraga chief minister Uddhav Thackeray inthu khiba aduga manaba thawong sing Bihar da storakpa yai haibigi thengthang karakta matik sab evidence Nitish Kumar na phangwadagi state adugi opposition da lairiba single largest party oiriba RJD yauna Congress amadi atopa party kharaga pullaba matungna Nitish Kumar na BJP ga Leina mari du thadatuna ngarang chief minister oibadagi tokhibani Nitish Kumar na Bihar gi governor Phagu Chauhan mahangna lusingba anogu lengak semnabagi claim tawkraba matungna governor na soyaba pirakpadagi ngasi Rasbon gi Rajendra Mandapam da pangthokiba sing lemlaba thoram amada Nitish Kumar Bihar gi nipalak su boina chief minister oina buwasak lokhibani Mark Chief Minister oina wasak lawraba matung RJD gi lusingba Tejaswi Yadav Deputy Chief Minister oina wasak lawki Chief Minister oina wasak lawraba matung Nitish Kumar na phongdokibada hawkiba kumja English inga taraga marita magna lawkiba phirebadu amung hana lawroi leba asigi hana Prime Minister oina ma laikidraba Atal Bihari Vajpayee gi wakhalun do hauji ki BJP lenga asida su lairamba yai haina khanbadagi magna anawo BJP gi lenga asika sakminakibani adubo hana lairamba BJP gi lenga aduga haujik lairiba siga yamna khenaba laire laikidraba Vajpayee gi matamda yamna nungsi sanna laiminarami adubo haujik lairiba lenga asigi thawong sina maram moiraga party gi lusingba kya ninghana ba pukhale maram maduna mahakna NDA digi lapthoknaba phirep lawkhibani adubu mak Prime Minister oigi habigi wakhalon di laiti haina phongdokhibaga loinana lakadoriba kumja English ingani ga kunga marida election opposition na lairiba party khudima amatu oina punchinduna BJP bu maithi ba pina honarsi kumja English ingani ga kunna pangthokiba Bihar gi assembly election matungda magna state adugi chief minister oiba pamkidi BJP ga satminabadagi JDU na mangjaba kya mayona ke du bo hokiba tha ani sida mangjaba gi phibam madu hena lusilaki haina supungdoki loinana hokiba Mikhal English ingani ga taraga marita pangthokiba Lok Sabha Mikhal leba sigi lebak paikiba sing adu amughana kumja English ingani ga kunga marida sumai pakadoribra haiba wangsu chief minister Nitish Kumar na paumising hangki ngasi wasak lobagi thoramadu hana gi chief minister Rabri Devi yauna tes Pratap Yadav aduga Deputy Chief Minister oina wasak lawkraba RJD gi lusingba Tejaswi Yadav ki loinabi Rajawi Yadav amasum JDU amasum RJD gi lusingba singsaru yakhian spali loinana Bihar oiragdiba political gi anoba mayona sigi matungina ngasi ayuk Imphal Hotel JDU Manipur State ki weba lusingba singi mifam mapangdokre mifam maduna kupna khanaraba matungna Manipur State Unit ki maikedi BJP na lusingli state lengak makhatana sagwat khigadra natragna Minister Nitish Kumar na NDA ga mari thadana khiba aduga sapmana phirep lawgadra haibigi matana khanakre ngasi gi mifam adugi matana pauksi gi siga thajaba yaba mafam digi phangba pauna haibida ngasi gi mifam na wafam sigi matana JDU gi makok thongba lusingba singna chapsaba paukta ama pibiraknaba aiba sirol ama state unit ki maikedi gi thakre hairi Seraksida Manipur Housing Lady Party SG MLA Singh Thangzam Arun Kumar Muhammad Abdul Nasir MD Asabuddin Ngursanglur Sanate LM Khawti amasung KS Joy Kisan ngasimak Bihar ki damang Imphal thadokre hari makoina Bihar ki damang satkiba du Nitish Kumar bu state adugi nipalak suba chief minister oina wasak lawbagi thoramadura sarok yabaga loinana party ki lusimbasing unaduna Manipur JDU kari karamba loinana Khongpham da lepkadagi habida sapsana khangdoknabani hairi loinana Bihar oirakliba phiba masigi matungina Manipur su JDU gi maikedi BJP gi minister N Birena lusinglagli balengakta sakotabagi waret dorokpa yai thajanare hairi
Makasa tharakpon naharol gi thaudang poksi digi lokhacharaga nupi masa amada hanjin sexual assault sathakiba mapubo police custody de thamkre mamang segi November thara sai taragani turum surabi nupi masa amada hanjin sexual sathakre haiba mapubo Imphal East ki paurabi melekai digi nongthombam Madu Mongol say humfugama apopulay kidraba and ibohol special judge proxo Imphal East na thasi ki taragatur pawa numitarung ni Imphal East ki women police station ki custody thamna ba ko na khankre thaudo sigi matang na nupi masa sigi apokpi mapan Imphal East ki women police station na complaint am halagatki complaint adun hairibadi ma ki masa nupi si yumda mi laitabagi khudong saba lawduna ma ki mapana mamang sigi November thar hanjina sexual assault sataki hari complaint adudagi police na accuse si thasi ki tareta phadru wang pong sataki duga JMIC Imphal East na accuse asi numit mari ni police custody thamlaki police na Imphal East ki child welfare committee ki chairperson na iba report oiba victim amadi accuse asi makhadaba processing lokhatna ba khanki police ki investigation adugo mari leina na victim amadi accuse anima thasi ki nipan Jenims ki FMT da medical legal examination sing satakre police ki wang pong aduda accuse asina police thamlaki bu wapamdi mamang segi November thada masunu piedo accuse asina morirak sexual assault sataki haina thamki police na accuse asibu makhata ba police custody remand gi dama special judge proxo Imphal East puthuraki police ki remand atun hairibadi accuse asi covid positive oibana police custody de thamna ba haijaraki police ki remand atu taraba matung court na accuse asibu COVID-19 ge protocol gi makhara thasi gi taragatur phawo numit taruni police custody du special judge proxo Imphal East na order oina lokthokre haina su paws na phungdorakli loisilakpo ni sel express ge to patin ma pawman NK group ki lam yen thoklaga investor sing gi sel sing lagani hoki bisai english sing ni kun gi jun thari gi hoki bi NK group private limited ki chairman yeri pokte gi nong saibam sanjina moirang gold loans committee da Satliba thasigi kunga manga phawgi manungda phawraktragadi chairman gilam committee ani gi mingda onsinduna lairibasi yon thoklaga wat horiba customer singi senpam pithoklagani haina moirang gold loan committee ki vice president ahong sangbam surjit khumana phongdokre wafam asi ngasi moirang gi kaifaro ta pangthopa pawgi mifam ma da phongdokhibani Surjit Kumana Makatana Hai, CM Kiba, Golon Siki, Rule and Regulation, Hongdoki Badigi, NK Group Private Limited, Asiki Moirang Branch, the Yawa, Golon, Mayama Committee, CM Kibani. Chairman meeting Kiama Pangtoki, Loishilapura Committee, Chairman Yasinaba Puraki, Yasinabadu, Aduri Security, Oina Committee giving Onsinaba, Lamgi Patani, Seasonaraki. House Lamgi Patas Committee giving the own Valore. Maramaduna Taba solution be Yanaba, chairman ga committee ga thasi taraga manga pawgi manungda paw phorakadabani karigumba chairman a paw phorakrabadi committee na makhataba thabak paikhat pada chairman gi waka lawroi stock payments gold loan asigi oina tha da lisingani holi committee sida member puna samapan ga maudraga mapal lei karigumba member sing na thariba matam asigi manung chairman na paw phorakrabadi chairman na pirakhiba lamgi pata ani asi yen thoklaga Panghaudriba members in the Yentok Lagani Hanis Makatana Fondoki, Paugi Mipamdura committee gi Tomika Saryaki. Makasatara point upon a Pampauxi di Atin Mapom, the Gari digi, Laut Howard Langway Tilakadavani Association, the Mapuramus Assam the Maniputamna Langway Pudun Lapu Gari Sing the Gisanapati District Track Honors Association Kobamana, Government Yava Yaudana, Tadubi area Nampu the Langway. Laut Hobo Sitasi, Taraganti Pogi Manunda, Querenga de Liba Manipur, San Association gi office ta Tilakadavani, Maduna Travadi Tasi, Taragahundori, Dimapuramus, Masam, Pushilapolengua Yamata, Manipur San Association, Lauri and Association Sigi, President W. Sham Kishore Singana Fondokre. Nasi Association Sigi office the Pong to keep a pog, Mipamama W. Sham Kishore High, Hockey Bazun, Kungani Pond, Dimapuramus, Masam, Manipur Tamna, Transit Pass Kaklaga, Langway Putun, Lapatrak Singli, Sanapa. District Track Honors Association na Kaubamana government ki authorization su yaudana mapam maram khangdana tadubigi toll tax area da laingoi lau thauba si laiba asi ain laitabugum tawningbra tawba matawni mangna ha ki ain yadaba mongda phongna lut tawba si laingoi gi sinphamda business masa tawbu singbu hana bo khonarapani masi Manipur San Association ya bangamloi mahakna hai
ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯃꯅꯤꯄꯨꯔ ꯁꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯥꯎ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯏꯗꯨꯅ FIR ꯂꯧꯈꯠꯄꯤꯅꯕ ꯍꯥꯏꯖꯈ꯭ꯔꯦ꯫ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯂꯩꯔꯤꯕ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯅꯟ ꯒꯚꯔꯟꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯑꯦꯛꯁꯟ ꯂꯧꯕꯤꯅꯕ ꯍꯥꯏꯖꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯒꯥꯔꯤꯗꯒꯤ ꯀꯣꯠ ꯍꯧꯕ ꯂꯩꯉꯣꯏꯁꯤꯡ ꯑꯁꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯛ ꯑꯣꯅꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯅꯤꯄꯨꯔ ꯁꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯀꯣꯏꯔꯦꯡꯒꯩꯗ ꯂꯩꯕ ऑफिस थिलक्त्रबदी था असिगी 13 दिमापुर अमसुम आसामदगी लाक्पा लेंगोय पुबो गाड़ी खुदिमकना अमत लौररोय अमदी लैररोय मरम अदुना गाड़ी सिंगनसु हारिब नुमित असिगी मतुंगदा लेंगोय पुदुना लाक्पिगनु हानसु पल्ली अदुगा हौजिकुइनदि म्याम पाउक्स मतांग से लुसिनजरगे मसु म्याम पुन अनौब अपडेट ngamiनसी एंड थैंक यू।